mayambu ikok nona khoiromjari ngasisu mayamgi nungaina bagidama manipuri horror story amamu pudna lakchari horror story asigi maming amaibi nganbigi thawai singkhai somen amadi boicha yamaluna tinajaba marup ngaktani amadi makhoi ahum boarding da su leiminai nungmagi numitni satra ayamba yumda durga puja gi yumda chatnakiba matamni adubu singkhaina bai somen bai boicha aikhoi khuldi durga su irate aduna thokpaga talleda ningol jako basu kuidre aduda woina thokrage handakti thokdaroigeda adu bai ai thanta lehobadi nuaiti aduna nakhoi ani su thokhrnudana masida boichana yaida bai aikhoi su durga puja gaina mayangi laidubu kaya khoida leda adu saruk sida aikhoi ahum nungaina leithokraga loire kaino natra bai somen masida somena yaida bai aisu asumna boarding aduda makhoi ahum khak lehokhi school campus adusu adum chawi principal ki yum adusu campus manunda lei adu warasu campus asi chawman khibana boarding room adudagi khara lapnai numit simaktada wardena social service tawsi haiduna school gi maning lomda songliba napi singadu haidathi poichana yopak paiduna napi mara singadu phali asumna social service adu loisinki asumna hokibana numidangi matam oirakhi nungdangi dinner adu sare aduga wardena satra ataisu leitabanina ngasidi lairik paruranu tumjaro aisu yumda hallage haiduna sakkhai warden adu school leiriba khul adudagi oibana nungdang mayumda halli asumna warden chakhraba matung aikhoi punamak phamungda phamduna waring hek saraba matung tumnare ahing thengjallakla matam asida boisa tu mikap thorakle matamsi pungsu 12 minute kuntra taramle boisana mapan thoki haiduna toilet romda mathanta laklami boisa si laitin khara thajagandaba oibana mathanta mapan thokpa hek chatli asumna mahakna mapan thukluraga toilet tagi tholakpada phingok setpi ama wall marumda lesin khibadu uhokhi boisana ingakna kayone asuk thingla ka sidabu aibu ki haliba gaidurane hai ai kemta kiwi jat nate ko pathi ware asumna ngang duna parap lai matamasida magi tungda kanano ama inarakpagi samil phanglammi boisana tungda phat leithok tuna yengbada kana sul leiba udi adubu yumthaktagi hodong amubi ama phallauna chongtharakhi boisana ima haina khangpri khangi aduga hodong adu tali hodong amubi aduna boisada saga dobo makhai yenglamlaga khonglaga chakhre boisa su room da changlaktuna tumkhre mathangi numini boisa somen singkhai brush toba loraduna makhoi gi breakfast taunanaba kitchen room da lai aduga sa cup amamam parotha taruk amaga lauraduna table aduda phamaga sa adu thakna somen na hai bocha kaidorage amuk ungduna leradi chasilo boichana bai ai kenta chanindre ai room dawna leramlage asumna haramlaga room da prap chakhre somen ga singkhai ga su breakfast tu saba loraduna room da laktuna phammaga lei somena bai phiron khara suru sidana singkhaina hoi yai bai boisa di hoi mai haide tumina phamduna ungduna adum lei somen singkhai phi suna wari sanari masida singkhaina boisa sibu ngawra jalo tumina sum lei sibo masida singkhaina mu oyamlo he masa nungai taduna tawbo oramgani ai su khalibani ne mehan khai ga mana dena lunch ke matam jawraktuna kukna bel adu khinglei singkhai amati somen phi singadu par hogdoklamlaga room da changlaktuna boisa bu hogdoklami boisa tu uirum as bai noi cha thokluro ai chaningdre singkhaina yaroi bai ngasai su breakfast sade nangbu nasangamdrabo sarda haisiro boisa di ojabu khara kiganba miyoini sar palakpa aduda chaningda lao sarose kem tawdida sum chaningda bugine lao sarose asumna plate ahum paiduna magi sak insang sing haptuna sanari asumna lunch adu loraduna room da laktuna ngahak tumnare
ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄꯗ ꯆꯤꯡꯈꯩꯅ ꯁꯣꯃꯦꯟ ꯕꯣꯏꯆꯥ ꯁꯦ ꯍꯧꯒꯠꯂꯣꯍꯦ ꯄꯨꯝꯕ ꯇꯥꯔꯦꯅꯦ ꯀꯦꯔꯣꯟ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯁꯣꯃꯦꯟꯅ ꯌꯥꯏꯅꯦ ꯕꯣꯏꯆꯥ ꯍꯧꯒꯠꯂꯣꯍꯦ ꯀꯦꯔꯣꯟ ꯄ꯭ꯂꯦ 3-4 ꯇꯧꯁꯤꯗꯅ ꯕꯣꯏꯆꯥꯅ ꯑꯁ ꯅꯣꯏ ꯁꯤꯗꯤꯕ ꯅꯤꯍꯥꯛ ꯇꯨꯝꯕꯁꯤꯗ ꯌꯦꯠꯂꯤꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯏ ꯑꯁꯨꯝꯅ ꯀꯦꯔꯣꯟꯗꯨ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯔꯛꯂꯝꯂꯦ ꯃꯁꯤꯗꯒꯤ ꯏꯔꯨꯖꯊꯣꯛꯂꯒ ꯆꯥ ꯊꯛꯂꯒ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯊꯣꯛꯁꯤ ꯍꯥꯏꯅꯗꯨꯅ ꯄꯥꯅꯔꯤ ꯗꯤꯅꯔ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯆꯥꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯔꯨꯝꯗ ꯆꯠꯇꯨꯅ ꯇꯤꯚꯤ ꯌꯦꯡꯂꯨꯔꯒ ꯔꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯨꯡ 10:30 ꯇꯥꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯅꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯣꯏꯆꯥꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤ ꯑꯗꯨꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗ 11:50 ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯟꯂꯣꯝꯗ ꯀꯔꯤꯅꯣ ꯄꯣꯠꯁꯛ ꯑꯃ ꯆꯤꯡꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯕꯣꯏꯆꯥ ꯃꯁꯥꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯈꯔꯗꯤ ꯍꯩꯅꯗꯕ ꯄꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯅꯤꯡꯈꯤꯕꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯑꯀꯛꯄ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨ ꯎꯈꯤ ꯃꯗꯨ ꯎꯔꯨꯕꯗ ꯕꯣꯏꯆꯥ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯥꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯆꯤꯡꯈꯩ ꯑꯃꯗꯤ ꯁꯣꯃꯦꯟꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯕꯣꯏꯆꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗ ꯐꯃꯥꯡꯗ ꯑꯣꯟꯊꯗꯨꯅ ꯇꯥꯔꯝꯈꯤ ꯆꯤꯡꯈꯩꯅ ꯆꯦꯟꯁꯤꯟꯗꯨꯅ ꯕꯣꯏꯆꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯤ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯂꯥꯛꯅꯔꯕ ꯃꯇꯨꯡ ꯕꯣꯏꯆꯥꯗꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯂꯦ ꯆꯤꯡꯈꯩꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯚꯥꯏ ꯍꯥꯏꯅ ꯍꯪꯈꯤ ꯃꯁꯤꯗ ꯕꯣꯏꯆꯥꯅ ꯃꯔꯩ ꯂꯠ ꯇꯧꯗꯨꯅ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎꯗ ꯍꯥꯏꯔꯒ ꯃꯈꯨꯠ ꯊꯤꯜꯂꯤ ꯁꯣꯃꯦꯟ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗ ꯁꯣꯃꯦꯟꯅ ꯀꯅꯥꯁꯨ ꯂꯩꯇꯦꯗ ꯁꯤꯗꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯄꯪꯎ ꯎꯕ ꯑꯣꯏꯔꯝꯅꯤꯍꯦ ꯌꯥꯔꯁꯦ ꯇꯨꯝꯃꯣꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯍꯥꯏꯅꯔꯁꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯌꯨꯝꯊꯛꯇ ꯀꯅꯥꯅꯣ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯕꯣꯏꯆꯥꯅ ꯇꯨ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯟꯗꯛꯇꯤ ꯆꯤꯡꯈꯩ ꯁꯣꯃꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯁꯦꯡꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯍꯣꯔꯥꯏ ꯂꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯐꯛꯂꯥꯡꯗꯁꯨ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯉꯔꯪ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯍꯧꯗꯣꯛꯂꯤ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯋꯥꯅ ꯈꯥꯡꯂꯛꯄꯅꯤ ꯉꯁꯤꯗꯤ ꯅꯤꯡꯇꯝꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯥꯛꯅ ꯅꯣꯛꯂꯛꯏ ꯑꯁꯨꯝꯅ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯁꯞꯇ꯭ꯔ ꯀꯌా ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯆꯣꯡꯊꯣꯛꯇꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥ ꯐꯥꯎꯕꯗ ꯌꯧꯔꯛꯂꯝꯃꯤ ꯁꯣꯃꯦꯟꯅ ꯁꯥꯔ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯉꯥꯡꯁꯥ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯁꯣꯃꯦꯟꯒꯤ ꯂꯦꯡꯖꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯦꯡꯉꯛꯄꯒꯨꯝ ꯇꯧꯕꯗꯒꯤ ꯃꯍꯥꯛꯅ ꯇꯞꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯨꯁꯨꯛ ꯃꯨꯔꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯃꯈꯨꯠ ꯑꯃ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨ ꯎꯈꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯄꯥꯈꯠꯃꯟꯈꯤꯕꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯑꯁꯨꯝ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯈꯤ ꯁꯣꯃꯦꯟ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯑꯃꯥꯏꯕ ꯑꯃꯅ ꯊꯧ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯤꯕ ꯁꯔꯠꯅ ꯆꯠꯇꯨꯅ ꯀꯧꯔꯨꯕꯅꯤ ꯍꯥꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯈꯤ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡ ꯃꯍꯥꯛ ꯌꯥꯝꯅ ꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯣꯃꯦꯟꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯑꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯅꯪ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯕ꯭ꯔꯥ ꯃꯁꯤꯗ ꯁꯣꯃꯦꯟꯅ ꯍꯣꯏ ꯑꯣꯖꯥ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄꯒꯨꯝ ꯇꯧꯋꯦ ꯑꯗꯨꯕꯨ ꯀꯣꯛꯁꯤꯗꯤ ꯈꯔ ꯆꯤꯛꯂꯤ ꯇꯧꯔꯤꯌꯦ ꯃꯁꯤꯗ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯉꯥꯏꯍꯥꯛ ꯍꯤꯞꯊꯧ ꯑꯗꯨꯒ ꯑꯗꯨꯝ ꯐꯖꯈ꯭ꯔꯅꯤꯗ ꯑꯁꯨꯝꯅ ꯁꯣꯃꯦꯟꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯐꯃꯥꯡꯗ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯔꯠ ꯑꯃꯗꯤ ꯆꯤꯡꯈꯩ ꯕꯣꯏꯆꯥ ꯐꯝꯗꯨꯅ ꯂꯩ ꯕꯣꯏꯆꯥ ꯑꯃꯗꯤ ꯆꯤꯡꯈꯩꯅ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯅ ꯑꯩ ꯈꯪꯉꯤ ꯉꯁꯥꯏ ꯑꯩꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯒꯦꯠꯁꯤ ꯍꯦꯛ ꯆꯪꯂꯛꯄꯗ ꯊꯋꯥꯏ ꯑꯃꯅ ꯃꯊꯤ ꯐꯣꯡꯕꯒꯤ ꯁꯥꯃꯤꯜ
ꯑꯩꯉꯣꯟꯗ ꯐꯪꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯔꯠꯅ ꯑꯣꯖꯥ ꯃꯥꯏꯕ, ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯑꯣꯖꯥꯅ ꯑꯃꯨꯛꯇ ꯐꯅꯅꯕ ꯍꯣꯠꯅꯕꯤꯔꯝꯃꯣ꯫ ꯑꯩ ꯑꯣꯖꯥꯒꯤ ꯑꯋꯥꯃꯟꯗꯣ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯗꯨꯅ ꯐꯥꯖꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯑꯁꯤ ꯈꯣꯏꯔꯝꯗ꯭ꯔꯤꯉꯩꯗ ꯊꯋꯥꯏ ꯑꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯣ ꯍꯥꯟꯅ ꯇꯥꯈꯣꯀꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯤꯔꯛꯈꯤ꯫ ꯃꯇꯝꯗꯣ ꯑꯩꯅ ꯆꯍꯤ 7-9 ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛꯀ ꯄꯥꯟꯅꯔꯨꯔꯕꯗꯤ ꯆꯍꯤ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯤꯒꯤ ꯐꯠꯇꯅꯕ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯊꯧ ꯇꯧꯕ ꯃꯇꯝꯗꯁꯨ ꯂꯥꯏꯔꯕꯁꯤꯡꯗꯒꯤꯗꯤ ꯁꯦꯜ ꯂꯧꯕꯤꯔꯝꯗꯦ꯫ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯈꯨꯜꯒꯤ ꯃꯤ ꯑꯌꯥꯝꯕꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯀꯌꯥꯅꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯌꯦꯡꯊꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯤꯕꯅꯤꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯩ꯫ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯇꯩ ꯑꯃꯥꯏꯕꯤ ꯂꯩꯔꯤꯕꯁꯤꯡꯗꯗꯤ ꯀꯌꯥ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯃꯥꯏꯕ ꯀꯌꯥꯅ ꯃꯥꯕꯨ ꯌꯥꯝꯅ ꯌꯦꯡꯊꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯥꯏꯕ ꯑꯕꯤꯔꯁꯨ ꯑꯃꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯥꯏꯕ ꯑꯕꯤꯔꯗꯨ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤꯒꯤ ꯌꯨꯝꯗ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯅꯕꯒꯤꯗꯃꯛ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤꯗꯨ ꯃꯥꯡꯒꯣꯜꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯕꯤꯔ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯥꯏꯔꯝꯂꯤꯕ ꯁꯨꯝꯆꯤꯠ ꯑꯗꯨ ꯃꯇꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ, ꯑꯣꯖꯥ ꯀꯔꯣꯝꯗꯒꯤꯅꯣ? ꯌꯥꯝ ꯊꯥꯖꯗꯅ ꯂꯦꯡꯈꯠꯄꯤꯔꯛꯑꯣ꯫ ꯑꯃꯥꯏꯕ ꯑꯕꯤꯔꯅ, ꯌꯥꯔꯦꯗ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤꯅꯦ꯫ ꯉꯥꯟꯕꯤꯅ, ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ꯫ ꯁꯨꯝꯗꯧꯕꯅꯤ, ꯍꯟꯗꯛ ꯀꯥꯂꯦꯟ ꯊꯥꯁꯤꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯑꯩꯁꯨ ꯌꯥꯎꯔꯨꯅꯕ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯉꯥꯟꯕꯤꯅ, ꯑꯣꯖꯥ ꯆꯠꯄꯕꯨꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯉꯦ, ꯑꯗꯨꯗ ꯌꯨꯝꯁꯤ ꯏꯊꯟꯇ ꯂꯩꯕꯅꯤꯅ ꯍꯦꯛꯇ ꯊꯥꯗꯣꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯕ꯫ ꯑꯣꯖꯥ ꯑꯕꯤꯔꯅ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯀꯅꯥꯅꯕꯨ ꯀꯔꯤ ꯇꯧꯔꯨꯅꯦꯒꯦ? ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ, ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 7 ꯈꯛꯇꯅꯤ꯫ ꯑꯩꯅꯁꯨ ꯑꯃꯥꯏꯕꯤ ꯑꯃ ꯄꯣꯔꯛꯄ ꯉꯝꯒꯅꯤꯅ ꯍꯥꯏꯗꯣꯛꯂꯨꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏ ꯌꯦꯡꯕ ꯑꯣꯏꯅ ꯁꯣꯏꯍꯟꯒꯅꯨꯀꯣ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯂꯥꯛꯂꯤꯕ ꯇꯥꯡ 3ꯁꯤꯗ ꯆꯠꯀꯗꯧꯔꯤꯕꯅꯤꯀꯣ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦ꯫ ꯉꯥꯟꯕꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯍꯥꯛ ꯌꯨꯝꯗꯨ ꯊꯥꯗꯣꯛꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯕꯤꯔꯒꯤ ꯋꯥ ꯑꯗꯨꯗ ꯍꯤꯛꯇꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯀꯨꯏꯒꯗꯕꯁꯨ ꯅꯠꯇꯕꯅꯤꯅ ꯂꯥꯏꯒꯤ ꯊꯧꯒꯜꯅꯤ ꯈꯜꯅ ꯆꯠꯂꯨꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯡ 3ꯒꯤ ꯑꯌꯨꯛꯇ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤ ꯄꯨꯅꯅꯕ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯌꯣꯝꯁꯤꯟꯖꯔꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯑꯃꯥꯏꯕ ꯑꯕꯤꯔꯅ, ꯂꯣꯏꯔꯕꯣ ꯉꯥꯟꯕꯤ? ꯉꯥꯟꯕꯤꯅ, ꯑꯣꯖꯥ ꯂꯣꯏꯖꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯕ ꯑꯁꯤ ꯈꯨꯜꯒꯤ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯎꯍꯧꯕ ꯅꯠꯇꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯌꯧꯒꯗꯕꯗꯤ ꯈꯔ ꯋꯥꯠꯂꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤꯅ, ꯑꯣꯖꯥ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ, ꯀꯝꯗꯧꯁꯤꯒꯦ? ꯑꯃꯥꯏꯕ ꯑꯕꯤꯔꯅ, ꯃꯁꯤꯒꯤ ꯆꯤꯡꯁꯤ ꯂꯥꯟꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯂꯩ, ꯑꯗꯨꯗ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯛꯂꯨꯔꯁꯤ, ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯃꯨꯛ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡꯂꯛ ꯑꯗꯨ ꯐꯥꯎꯔꯛꯄꯗ ꯌꯥꯝꯅ ꯁꯣꯛꯄ ꯃꯐꯝ ꯑꯃ ꯌꯧꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯕꯤꯔꯅ, ꯑꯃꯥꯏꯕꯤ, ꯑꯩ ꯈꯣꯡꯗ ꯇꯤꯡꯈꯪ ꯑꯃ ꯌꯨꯔꯤꯅꯦ, ꯑꯃꯨꯛꯇ ꯁꯠꯇꯣꯛꯎꯁꯦ, ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦ꯫ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤꯅ, ꯀꯗꯥꯏꯗꯅꯣ ꯑꯣꯖꯥ? ꯑꯩ ꯌꯦꯡꯖꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤꯅ ꯌꯦꯡꯂꯤ꯫ ꯑꯃꯥꯏꯕ ꯑꯕꯤꯔꯅ ꯈꯜꯂꯤ, ꯇꯥꯟꯖꯥ ꯑꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯣꯡꯁꯣꯡ ꯑꯗꯣꯝꯗ ꯆꯤꯡꯕ ꯍꯧꯔꯛꯏ꯫ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤꯅ, ꯑꯣꯖꯥ ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯁꯤꯕꯣ? ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯑꯃꯥꯏꯕ ꯑꯕꯤꯔꯅ, ꯂꯥꯛꯑꯣ, ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦ, ꯅꯪ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯌꯥꯝꯅ ꯑꯌꯦꯠ ꯑꯄꯟ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤꯕꯨ ꯆꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤ ꯑꯃꯥꯏꯕ ꯑꯕꯤꯔꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯕꯤꯔꯅ ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯅ ꯊꯝꯂꯕꯗꯤ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯁꯣꯏꯗꯅ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ
mahakpu mangaksam metuna hatoklage khanduna nganbi ki mangaksam adu kanna melakhi amaibi nganbi mangaksam da meliba khut adu lokthoknaba kanna honajai adubu upai leite amaibi nganbi adu khangani haibagi matagum mamit adu khana amaiba aduda yenglamlaga thawai mangkhre asumna amaiba abir adu asiba haksang adu hunduklamlaga mahaki mari matagi yum adu tamna sakkhre asumna numit tareni asum haukiduna amaiba abir adu mayumda halaklami khunja mayamna amaibi nganbi adu leiba ude haiduna yumda sangduna yingbada yumdi thonglonduna leirami asumna numit kayani halaktraba aduda khunja mayam aduna thiba chatsi haiduna thiba hongnada i punamaksin asi amaiba abirdi loina khanglibani adubu maga saminnakiba adu kanasu uhodabana kanasu amaiba abirida hangkhide asumna khunja mayamna thiba lakpada yamna namthiba manam amakhak mongsong adomdagi namlaki karino haina khunja mayamna changduna yengrubada amaibi nganbigi asiba haksang adu ukhi masa adu mawong kaina patha pumtharamle masigi manam oiramki khunja singdu thamoi sokna nungaina de masidagi asiba haksang adu khulda poraktuna boloi khre adubu magi ningamdraba thawai mirel adudi khul asi akoibada asung koichat chatuna leiri masigi matung nongma amaiba abirdu sak toklaga mapanda mai tiktuna leiri matamaduda magi tungda kanagumba ama samduna takkibagi samin phanglamni mahak panthaba tawdana imungda prap sangaktuna kangkhal tharaga phamang aduda lei taret chinglaga tumkhre mahakna chinglamba lei aduna karisu tawbadi ngamdre adubu mahakti tumthaba yade makhutu lukhamda thamlaga kari torokadoriba zakno haina wakhal khanduna laikhre masigi matung mehak leiraga ahing dongyai yausilakpada maning mayada mi chatpa amadi nupi amana ningamdana kappagi makhol kaya taraklami amaiba abirdu masa ngakthok janaba lairol kaya sonduna tumkhre asum haukibana nongsu mapung phana ngali abir haugatuna masa sendoi aduga hingkholda hauriba napi singadu phuoduna lei ngasidi masa adu ngahan khaiga manataba mawong ama tawrai karigumba khudong thiba ama tagadawre haibagi samil phangakle masida abirina khali karinone phangliba khudam sibo afa nungairi natyasa section leitaba yade asumna khallaga mahakna napi sengbada sijinnaba thang adu pairaga imungda changkhre aduga sak atu thongli amaiba abirgi imung asi masa nupaga magata leibani macha nupa dusu langphaida chatkibana mahak mathanta yum masida lei asumna sak adusu loisinduna sathoklaba matung pothakhre numitang wairamgi pung mari tarakpa dwaida wa amai janduna paya siduna leiri masidagi abirina numit tasilakle khanduna sakhumda sangaktuna magi sak saruk adu thongli sak su loraduna sathoklaga kulik sing adu phengdoklamlaga ngarangi matawgum lei taret chingduna tumkhre masidagi mahak ahing nongyai matung mikap thori tanja aduda mapandagi kanano amana oja maiba aigi imado kenom tahore amukta thokpirao haina kana lauri amaiba abirsu taraduna ai kanano ne ngaikho ngairamuko ai thoklaklage asumna haiduna magi thongadu karisu khanthaba tawdana hangdoklami masida mapanda lairamliba nupa aduna oja aine awang laikai gi tomalne aikhoi phawda chaluse imado kanuma tawduna lehore masida amaiba abina yani jani ngairamuko asumna imungda sangkhraga lai khurumbada sangadaba punamak khaw amada haptuna puthoraklei asumna asum lakpada lamlong ohum phangba jaga ama jawrakpada tomalna oja maiba mapan amukta thokige ngahakta ngaibi khuko haina hairakhi masida amaiba abirina hoi kuilenu ibungo haina khungki masidagi tomaldu mongsong amada sangchin kibadagi thorakhide masidagi abirdu chingnaktuna mongsong aduda sangchilduna yengrubada tomaldu leptuna leirami masida abirina
hai laone kuiman khrene haiduna tomalgi lingjumda paiduna chinglubada mahakna tamthina hatok pi khraba amaibi nganbigi saktamda onthoraki aduga makutta thang amasu paiduna mongonda khana jingli madu ubada abir khangpre khangki aduga mayum lomda senge tawbada makhugadu sai amada loksinduna uppaga tusalli abir hojiti upai lektre amaibi nganbigi atama aduna makutta pariba thang aduna abirgi yet thangba makut adu kakthatlami masitigi makok adusu thang aduna tangkhai tana yanthatlami asumna abir nganbigi thawai aduna miha thina hatki masida natana amaibi nganbigi thawaina mahaka yeknaba amaibi mabu maganaba tawba khudimak hatki aduga khul asisu mi khudimak amam athengda sakpa ngamnajai asumna aki akhang kaya tawbadagi khunja mayam tanaduna ahaiba amaibi kaya kauduna mahaki thawai meret adubu phajinduna thamki aduga mahaki yum adusu mayamna sidoklaga mai thadokhi masini sasa thawai asigi wari nakoina school sariba mafam se amaibi nganbigi hingkhol dunine adu nakoibo ngasi ngarangsi leibak tarubuga yawbro amaiba aduna hangakpa aduda poisana ipu amaiba aina school gi social service tawbugi napi phanbada leibak khadi sokli masida amaiba koirenga aduda nangna leibak tawba aduda ma ki thawai mirel phumjinduna thamkiba chapu adu nangna soidana soklam lagani aduna ni thawai asina mathi phunok libase aduna haujik nong ngadringai asida lai khoirumduna thawai se phajin haunaba tawsi aduna ibunga sarat maitan khara lai machu ahum usan maira aduga yin amubi amaga thorang taw masida saratna phagani oja asumna lai khoirumnaba boisa hoina social service tawkiba mapa aduda laklei masida koirengna tu angaksa sapu adu sida leire asumna amaiba aduna taglakpada somendi kibna loikhre asumna amaiba koirengna sapu aduna leiramliba mafam adugi akoiba aduda lang ahingbana kosilami aduga usan maira adusu sukhatli yangkokta polam sing adu haplaga thau tawba horai matamasida akiba sabtra kaya tawba horakle mi kapagi khonjal amadi leibak khujinna khotpagi makhol asina singba kaya ama torai adubu makhoi mangana leiriba mafam adudi amaiba koirengna lei singduna lang aihing mana tingduna thamkhibana karimta sopadi ngamlamde masidagi ngaihak akiba sabtra kaya tawramlaba matung tumina laikhre aduga karisu torokhidre amaiba koirengna sapu adu paikhattuna maitan asiba amadi nung amuba ama haptuna asumna hairami maitan asiba asina asakpa maitan ondri phawba aduga nung asina tumdri phawba nangi thawai ase tholokpa yadeko asumna haiduna khara luna tawthoktuna phunjinkhre masidagi amaiba koirengna kaisu tororoida ibungo sarat adubu mafam sida laisang amatang di saduna thambiyuko masida saratna hoi oja ai soidana laisang ama sajage adu yamdi sensi ojagi awaman kasari asumna saratna lupa chawnga satuktuna dakina tawki numit adudagi kaisu thoidokpa tawkidre satra mayamsu soti matam loiduna boarding aduda laknare asumna hanagi mawongda class sathaki wariyasi matang asida loijare wariyasida soikiba lankiba wahi wata asoiba kaya yawrabasu tabiribasingna pukchal chauna ngakpigani mathangi warisi amuk mayam punna taminasi mayambu ikok nona khoirumjari ngasisu mayamgi nungainabagidamag manipuri horror story amamuk puduna lakjari horror story asigi maming chingya aduda wariyasi hingliba amadi sikraba kanakumbi amataga mari najari aibana wakana sagatjaraga tabiribasinggi nungainabagidamagta semjaba warini haujik mayamda kudol tamjari manipuri horror story chingya aduda sahi amagi nungju panthagi matamgo oibaga ngasigi numit asidi nungsu siphet tarami ibo chauba mangolda khaw ama pairaga thorakli makutta satin amuba asangba amasu pairi
satin adu khandoklaga leiraklomda khaw adu yanduna pakhatna afing aphai oina hathu thuklei aduga machindasu asumna soli ngasigi numisida natradi nungsibu taningai matam leitraba jalane nungsida marolama siphet tabane aina tatkadoriba thau asiga onthokna hainaroi asumna murum sonduna makhoigi yumdagi makha pangna asum lakli ibo chauba khul asigi oinadi maming chatpa aphawa amaiba amani mahakna hojik chatliba asi ibohal koba nupa amagi macha nupa ama tha kaya wakhal tadana angawba amaga pangkhak oiraba amalei hairiba angawbaga pangkhak oiraba nupa adu amaiba ibo chauna sagol senumit khudingi layeng pathap chatharami nupa macha asina wakhal tadana leiriba si nongma mamanaba kharaga singya amada saksana basatubadagi tawraklibani amaiba ibo chau asum lakpana hojikti ibohalgi thongal adu yorokle konthong adu hangdoklaga ibohalgi yumlomda prap sangi aduga suri taphamda leplaga ibungo ibohal nakoi butabro asumna kanna kaubada imungdagi sana haldu taraduna prap thurai aduga asumna hairi ojamaiba kakatpiro moibasu ojamaiba la ani haidana hingkholdagi tayen pungphai hikluni haidna thokibani Oh, yaida tausanu ai su ngasidi khara thengdokre nganna lake tawbase nungsina chiphet tabasida pak hek lakpadu yadrabani adubo ngasigi thabaksidi soiba yaba natero aduna nongsi hangba ngairadi yararoi haidana satin asi matuplaga chenchat chalaga laklibani asumna hainadingai ena khadagi ibohaldu taren pungphai pairaga parap lakli amaiba ibo chau ubada ibohalna oja lakpiredana imungda changsilase as aikhoidi ibung osi laknabada ahinga amta tumdraba pornida oja aduga oja ahinga athingbadane aikhoigi yumgi akoibada mine senbagi makhol tai aduga akiba makhol su tai masida sunatana yamna hainadaba nupigi khonjel su tai masibu karino ja amaiba ibo chaudu tuminang ha khalli aduga hari ibungo adudi नखोइगी युमगी अकोइबा सिदा फत्रबा कनागुम्बी अमगी असीबा थवाई मिरेल अमा लेरे फरेसे असेंबदु खंगनबा होरेन अहिंग लाई खोइरमदुना यिंगदसी मसिदा इबोलहना अदुदि ओजामाइबा होरेन नुंदांगसी लाइगी थौरब अमा लेरिने अदु अइखोइगी सिदा दुम तौगद्रा नत्रगा ओजागी युमदा तौगद्रा मसिदा अमाइबा इबो चौना नखोइगी युमगी अकोइबा सिदा तौगदबा थौरमनी थवाई असिंदा लेरिबा मफम असी नंगी युमगी अकोइबदनिदो मसिदा इबोहलना अददि ओजामाइबा मसिदी अइखोइदा साक्षरा अमा हावबा हावतबा सामिनरसी अदुगा होरेन नुंदांगदु लाइसु खुरनबा तौरसी हाइबबु करी काइगे ओजागी अचिनबा थबका लेब्रो मसिदा अमाइबा इबो चौना होइदा याइदा कैसु काइदे होरेन नुंदांग लाई खुरुमलसी अदुगा असिंबदु खंगदोकलसी मसी हायरगा अमाइबा इबो चौना इबोहलना पारिबा ताइरेन पुंफा यावबा सस्पेन अदु लौई अदुगा फमुंगदा पुंदुना थमलिबा इबोहलगी मचानुपा पिबादा इसिंग मरि खरा खिचल्ली असमना हेक खिचनबगा पिबा अदु नुपी नुपा अनिगी अपुनब खोंजेलदा कन्ना लाउरई अदुगा अकीबा खोंजेलदा असमना हायरई हाटकनी नखोइ अइना लोइना हाटकनी असमना मचिंदा यामना सावबा खोंजेलदा सोली नोंसु यामना कन्ना ताद्रबसु खरखरदि अदुम तारी अदुबु पिबाना पेंदना थमोइ सोना लाउरपदा नोंग खागलई बर्ज ताबगुम अखाक अराउगी खोंजेलसु तारई असुमना तौरपदा युम अदु तमना नोंगै नुसित कया अमा हुमजिलई अदुगा नुपी अमगी खोंजेलदा आइबु अमुक्ता कनबियो हाइना लाउबगी खोंजेलदु मालंगबना हुमबदा यावरखी खोंजेल अदुना युम अदुगी अकोइबदु पुंगनिन निलबगुम तौरी सोमदना फमुंगदा पुंदुना थमलिबा पिबा अदु नांथोकदबगी कांथोल अदु कन्ना कन्ना नोमदुना पुलिबसिंग अदुबु थदतनबा होनरई मदु पुनमक उबदा अमाइबा इबोचौ मसा अदु खौतक साइ मसिदगी महाकना खुतुम तासलगा खुतुम अदु मचिनबान मयादा थमलगा तपना लाइरोन अमा सोली अदुगा फमुंग मथक्ता फ्रंग फ्रंग सोंदुना लेरिबा पिबागी मकोकता गित लाउना नमी अमाइबा इबोचौना मकोकता नमलुबदा फमुंगदा लेरिबा पिबा अदु अकीबा अमगी सकलोंदा अमाइबा इबोचौदा
ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯛꯏ꯫ ꯃꯁꯤꯗ ꯏꯕꯣꯆꯧꯕꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯌꯥꯎꯔꯕ ꯏꯁꯤꯡ ꯍꯥꯞꯄ ꯁꯥꯁꯄꯦꯟ ꯑꯗꯨ ꯃꯆꯤꯟꯕꯥꯜ ꯃꯌꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯕ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯗꯨ ꯂꯨꯞꯄꯒ ꯆꯥꯏꯊꯣꯛꯏ꯫ ꯃꯁꯤꯗꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯕꯣꯍꯜꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯉꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏꯅꯦ꯫ ꯑꯗꯨꯅ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯔꯣꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯣꯏꯔꯝꯅꯕ ꯇꯧꯔꯁꯤ"꯫ ꯃꯁꯤꯗ ꯏꯕꯣꯍꯜꯅ, "ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯣ ꯀꯔꯤ ꯄꯣꯠꯆꯪ ꯆꯪꯒꯅꯤ"꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯏꯕꯣꯆꯧꯅ ꯍꯥꯏꯔꯛꯏ, "ꯂꯥ ꯂꯥꯇꯣꯟ ꯑꯃ, ꯈꯣꯏꯔꯨ ꯑꯍꯤꯡꯕ, ꯎꯆꯥꯟ ꯃꯩꯔꯥ ꯑꯁꯤ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯑꯇꯩ ꯊꯣꯏꯗꯣꯛꯄꯗꯤ ꯆꯪꯉꯣꯏ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯂꯥꯡꯈꯣ, ꯑꯇꯩꯗꯨꯅ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯔꯛꯂꯒꯦ"꯫ ꯏꯕꯣꯍꯜꯅ, "ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯨꯗꯤ ꯑꯩ ꯄꯣꯠꯂꯝꯁꯤꯡꯗꯨ ꯊꯧꯔꯥꯡ ꯇꯧꯔꯛꯂꯒꯦ"꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯁꯤꯜ ꯂꯥꯡꯕ ꯂꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯕꯣꯆꯧꯅ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯥ ꯂꯥꯇꯣꯟ ꯑꯗꯨ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯊꯝꯂꯒ ꯑꯀꯣꯏꯕ ꯑꯗꯨ ꯎꯆꯥꯟ ꯃꯩꯔꯥ ꯈꯔ ꯊꯥꯜꯂꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯍꯩ ꯂꯩ ꯙꯨꯞ ꯀꯦꯟꯗꯜ ꯄꯨꯝꯅꯃꯛ ꯃꯐꯝ ꯆꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯊꯝꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯝꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯩꯇꯥꯟ ꯍꯥꯞꯂꯕ ꯀꯝꯕꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯊꯝꯂꯦ꯫ ꯀꯝꯕꯤꯁꯤꯡ ꯑꯗꯨꯗ ꯃꯤꯀꯨꯞ ꯈꯔ ꯍꯥꯞꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ꯫ ꯃꯃꯥꯡ ꯈꯔ ꯑꯣꯏꯔꯞꯅ ꯑꯃꯥꯏꯕ ꯏꯕꯣꯆꯧꯅ ꯐꯝꯂꯤ ꯑꯗꯨꯒ ꯏꯕꯣꯆꯧꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯍꯜ ꯑꯗꯨꯒ ꯄꯤꯕꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯐꯝꯂꯤ꯫ ꯏꯕꯣꯆꯧꯅ ꯃꯀꯣꯛ ꯈꯔ ꯅꯣꯟꯊꯔꯒ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯔꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯔꯣꯟ ꯑꯗꯨ ꯍꯦꯛ ꯁꯣꯟꯕꯒ ꯃꯐꯝ ꯈꯪꯗꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯏ꯫ ꯏꯕꯣꯆꯧꯕꯁꯨ ꯃꯁꯥꯒꯤ ꯂꯥꯏꯁꯣꯟ ꯑꯗꯨ ꯁꯣꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯏꯕꯣꯆꯧꯅ ꯂꯥꯏꯔꯣꯟ ꯁꯣꯟꯕꯗꯒꯤ ꯈꯔ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯕ ꯄꯤꯕꯥ ꯑꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯃꯁꯥ ꯑꯗꯨ ꯆꯤꯡꯊꯦꯔꯛꯏ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯂꯣꯡꯊꯦꯛ ꯊꯦꯛꯀꯠꯂꯛꯏ ꯑꯗꯨꯒ ꯁꯣꯔꯁꯨ ꯆꯥꯎꯅ ꯍꯣꯜꯂꯛꯏ꯫ ꯃꯁꯥ ꯑꯗꯨꯁꯨ ꯃꯩꯅ ꯆꯥꯛꯄꯒꯤ ꯃꯩꯁꯥ ꯐꯥꯎꯕꯒꯨꯝ "ꯑꯩ ꯆꯥꯛꯑꯦ, ꯑꯩ ꯁꯤꯔꯦ" ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯍꯜ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯄꯤꯕꯥꯗꯤ ꯁꯣꯝꯗ ꯆꯩꯅꯥ ꯃꯌꯥꯝ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯊꯔꯣ ꯑꯣꯜꯂꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯤꯅ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯅꯨꯄꯤꯅ ꯇꯦꯡꯊꯥ ꯅꯋꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯏꯕꯣꯆꯧꯅ, "ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯅꯃꯤꯠ ꯄꯥꯡꯒꯅꯨ, ꯀꯟꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯌꯨ" ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯀꯤꯕ ꯁꯛꯇꯝ kaya adu uba phanglamde. Tanja asida ibochawbana machinda asomna hairi. Hai phatraba thawai mirel karisu khangidaba maral leitaba miyoida sathutuna leiriba karigino hojikti ai lakle sathutuna leiraganu nangi apamba du karino hairo. Asomna hairaga magi manakta leiriba khuiru ahingbagi maira adu lalaton adugi mamangda yungchilli. Masidagi mahakna leiwa kaya sonduna bibagi masada sangliba phatraba thawai mirel adu kouba hori. Asumna amaiba aduna lairon kaya sonba horakpada leimaida ngasaidagi tharo onduna maisa khangliba piba adu sapting tingduna phuk hogulai aduga mamit adusu akibagi mawongda koro otuna koying yingi masidagi amaiba ibo sawpada mamit khana jingai yinglakliba phibam adu hek yengbada akibagi masakni mamit adu ngawdong libagum ngorok ngomna pangli makhut masa por thekli mamai adusu iche chekhaibagum maram tarai saktam adu kanagumba amana ubada hekta khanglagadaba matongni. Tanja aduda sana handu mamit tapna pangthoraklaga masanupada yengkhatlure masanupa agi tawramliba phibam aduda ima hana amuktang lauramlaga gyan mangkhre. Sana hanna kana laurakpa aduda ibohalsu mamit pangthoraktuna sana hanbo wakal taraknaba kana laikatnari. Somda ibochaw lairon sonbadi lepte matamasida biba adu amaiba ibochaw ki manakta prap changai aduga manak joromdaida wakal tadana bom launa leimaida tuki. Bibagi masadagi maikhu wai kari wai tawba
ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯏꯕꯣꯆꯧꯕꯒꯤ ꯃꯃꯥꯡꯗ ꯊꯥꯜꯂꯤꯕ ꯈꯣꯏꯔꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯁꯤꯗ ꯏꯕꯣꯆꯧꯕꯅ ꯍꯥꯏꯔꯛꯏ ꯍꯦ ꯊꯋꯥꯏ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯊꯋꯥꯏ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯡꯅ ꯀꯞꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯛꯏ ꯑꯩꯒꯤ ꯏꯃꯤꯡ ꯌꯥꯏꯁꯅꯥ ꯀꯧꯏ ꯑꯩ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯀꯌꯥ ꯂꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯕꯨ ꯀꯜꯂꯛꯄ ꯃꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯀꯌꯥꯅ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕ ꯂꯥꯛꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯏꯐꯕ ꯀꯧꯕ ꯃꯁꯛ ꯆꯪꯈꯣꯟꯕ ꯑꯩꯅꯁꯨ ꯈꯣꯏꯗꯥꯖꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯃꯇꯝ ꯈꯔꯗꯤ ꯊꯝꯈꯤꯔꯣꯏ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯇꯣꯝꯇ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯉꯥꯎꯁꯤꯟꯅꯕꯗ ꯃꯌꯥꯝꯅ ꯃꯥꯟꯅꯕꯤꯗ꯭ꯔꯕ ꯈꯟꯗꯣꯛ ꯈꯥꯏꯗꯣꯛꯂꯕ ꯅꯨꯄꯥ ꯈꯔ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯑꯁꯨꯝ ꯆꯪꯁꯤꯟꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯩ ꯑꯗꯨꯒ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ ꯌꯥꯏꯁꯅꯥ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯏꯁꯤꯡꯗꯨ ꯑꯩ ꯄꯨꯕꯤꯒꯦꯗꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯅꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯚꯥꯏ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯂꯩꯔꯥꯡꯒꯨꯝꯕꯅꯤ ꯁꯣꯟꯖꯈ꯭ꯔꯕ ꯌꯥꯏꯁꯅꯥ ꯏꯁꯤꯡꯗꯨ ꯑꯩꯈꯣꯏ ꯄꯨꯕꯤꯒꯦ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦꯗꯅ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯩꯅ ꯁꯥꯎꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯨꯈꯥꯏ ꯉꯝꯕꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯍꯥꯏꯁ ꯃꯤꯠꯌꯦꯡꯁꯤ ꯐꯥꯎꯗꯤ ꯏꯁꯥꯒꯁꯤ ꯁꯨꯔꯨ ꯁꯨꯔꯨ ꯇꯨꯝꯗꯧ ꯃꯥꯜꯂꯤꯀꯣ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯒ ꯁꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯗꯨꯅ ꯁꯤꯊ ꯅꯣꯛꯂꯤ ꯑꯩ ꯏꯁꯤꯡꯗꯨ ꯄꯔꯞ ꯁꯣꯛꯂꯒ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯗꯨꯗ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯌꯥꯏꯁꯅꯥ ꯅꯪ ꯑꯩꯈꯣꯏ ꯚꯥꯏ ꯄꯥꯝꯍꯩꯕꯅ ꯄꯥꯝꯃꯦ ꯍꯥꯏꯔꯤꯅꯦ ꯑꯗꯣ ꯅꯪ ꯌꯥꯔꯣꯗꯅ ꯀꯣ ꯅꯪꯅꯒ ꯑꯩꯈꯣꯏ ꯚꯥꯏꯁꯤꯗꯒ ꯂꯩꯔꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯖꯣꯏꯖꯥꯠꯅꯤꯍꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯖꯧꯍꯦ ꯂꯥꯎꯔꯛꯂꯤꯕ ꯑꯗꯨ ꯑꯩ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯑꯩ ꯌꯨꯝ ꯌꯧꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒ ꯁꯥꯎꯅꯔꯒ ꯂꯥꯛꯄꯗꯨ ꯀꯥꯎꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯏꯃꯥꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯂꯤ ꯑꯩꯅ ꯏꯃꯥꯗ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕꯅꯤꯅ ꯋꯥꯈꯜ ꯐꯠꯇꯕ ꯋꯥꯈꯜꯗ ꯈꯟꯖꯤꯟꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯍꯥꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯔꯕ ꯃꯇꯨꯡ ꯇꯨꯝꯈꯤ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯗꯨꯅ ꯇꯨꯝꯊꯕ ꯄꯥꯛꯅ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯀꯥꯏꯅꯊꯪꯗꯗꯤ ꯇꯨꯝꯈꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯍꯧꯁꯥꯒꯨꯝ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯑꯗꯨꯝ ꯇꯧꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩ ꯃꯍꯧꯁꯥꯒꯨꯝ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤ ꯃꯗꯨꯗ ꯄ꯭ꯔꯦꯝꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯑꯩ ꯍꯩꯅꯗ꯭ꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯈꯟꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯝꯍꯩꯕꯗꯨ ꯍꯥꯏꯔꯪ ꯇꯧꯔꯒ ꯑꯩꯕꯨ ꯉꯥꯏꯈꯣ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯍꯥꯏꯅ ꯀꯧꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯍꯟꯅ ꯌꯦꯡꯗꯅ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕꯗꯨ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯄꯒ ꯍꯥꯏꯔꯛꯏ ꯌꯥꯏꯁꯅꯥ ꯅꯪ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯅꯪꯒꯤꯁꯤ ꯇꯁꯦꯡꯅ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯒꯥꯏꯗꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯅꯥꯕꯨꯟꯗꯨ ꯃꯨꯜꯂꯒ ꯂꯩꯃꯥꯏꯗ ꯊꯥꯗꯩ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯉꯥꯜꯅ ꯍꯥꯏꯔꯛꯏ ꯌꯥꯏꯁꯅꯥ ꯅꯪꯕꯨ ꯌꯥꯔꯣꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏ ꯄꯥꯝꯍꯩꯕꯁꯦ ꯌꯥꯝ ꯁꯥꯊꯤꯕꯅꯤꯀꯣ ꯃꯥꯅꯕꯨ ꯄꯥꯝꯈꯤꯕ ꯄꯣꯠꯇꯨꯗꯤ ꯐꯪꯗꯅ ꯈꯛ ꯇꯣꯛꯇꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯅꯥꯕꯗꯨꯁꯨ ꯂꯥꯌꯦꯡꯕꯤꯔꯅꯤꯗꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯉꯥꯜꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯁꯅꯥꯕꯨꯟ ꯑꯗꯨ ꯂꯧꯈꯠꯂꯒ ꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯨꯝꯂꯛꯄꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯃꯥꯡꯕꯒ ꯑꯩꯕꯨ ꯆꯤꯡꯌꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯕꯨ ꯄꯨꯈꯠꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯅ ꯑꯩꯕు ꯃꯅꯤꯡꯇꯝꯅ ꯁꯔꯥꯛ ꯇꯝꯈꯤ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ ꯑꯩ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯏ ꯌꯥꯏꯁꯅꯥ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ ꯅꯪꯅ ꯂꯩꯔꯤꯁꯦ ꯂꯥꯏꯔꯩꯕꯥꯛ ꯅꯠꯇꯦꯅꯦ ꯂꯥꯏꯔꯩꯕꯥꯛꯇꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯧꯔꯅꯤꯗ ꯃꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯣꯛꯏ ꯑꯩꯅ ꯃꯈꯣꯏ ꯃꯔꯤꯗ ꯍꯥꯏꯈꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ
ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯥꯔꯛꯄ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯈꯣꯏ ꯃꯔꯤꯕꯨ ꯄꯨꯟꯅ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯨꯈꯥꯏ ꯉꯝꯕꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯎ ꯍꯥꯏꯅ ꯂꯥꯎꯔꯛꯑꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯎꯇꯨꯞ ꯑꯃꯅ ꯑꯩꯒꯤ ꯂꯨꯈꯝꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯛꯏ ꯈꯨꯗꯛ ꯑꯗꯨꯗ ꯑꯩ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈꯤ ꯑꯁꯨꯝꯅ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯤꯍꯥ ꯊꯤꯅ ꯍꯥꯠꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯌꯩꯁꯅꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯃꯔꯛ ꯑꯁꯤꯗ ꯌꯥꯏꯐꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯊꯤꯕ ꯈꯪꯈꯤꯗꯦ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯄꯥꯝꯍꯩꯕꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯌꯨꯁꯨ ꯊꯛꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯤ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯤ ꯑꯃ ꯏꯔꯥꯛ ꯁꯟꯗꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯃꯉꯥꯜꯅ ꯚꯥꯏ ꯄ꯭ꯔꯦꯝ ꯅꯪ ꯏꯔꯣꯏꯕ ꯍꯩꯗꯥꯏꯅꯦ ꯑꯝꯇ ꯆꯤꯡꯈꯠꯂꯨꯆꯣ ꯆꯄꯣꯡ ꯆꯋꯥꯡ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯏꯔꯣꯏꯕ ꯍꯩꯇ꯭ꯔꯗꯤ ꯀꯩꯗꯧꯕꯒꯤ ꯏꯁꯤꯡꯗ ꯀꯨꯝꯃꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏꯁꯨ ꯏꯔꯣꯏꯕ ꯍꯩꯇꯗꯅ ꯁꯤꯗ ꯌꯨ ꯊꯛꯂꯒ ꯂꯩꯔꯤꯁꯤꯅꯤ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯥꯅꯦ ꯆꯨꯝꯃꯦ ꯃꯇꯥꯎ ꯃꯉꯥꯜꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯆꯨꯝꯃꯕꯅꯤ ꯑꯥꯏ ꯃꯁꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯅꯦ ꯁꯤꯔ ꯆꯠꯂꯣ ꯑꯃꯨꯛ ꯀꯥꯎꯔꯛꯑꯦꯍꯦ ꯆꯠꯂꯣ ꯄ꯭ꯔꯦꯝ ꯑꯝꯇ ꯆꯤꯡꯈꯠꯂꯨꯆꯣ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯀꯟꯕꯤꯌꯨ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯒꯅ ꯅꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯔꯝꯃꯨ ꯆꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯄ꯭ꯔꯦꯝꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯏꯔꯥꯛ ꯁꯜꯂꯤꯕ ꯃꯤ ꯑꯗꯨ ꯀꯟꯕ ꯂꯥꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯦꯝꯒꯤ ꯃꯃꯥꯡꯗ ꯏꯔꯥꯛ ꯁꯜꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯥꯏꯁꯅꯥ ꯑꯣꯏꯔꯝꯈꯤ ꯃꯁꯤꯗꯒꯤ ꯌꯥꯏꯁꯅꯥꯅ ꯄ꯭ꯔꯦꯝꯒꯤ ꯁꯌꯦꯡ ꯑꯗꯨ ꯄꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯅꯝꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯏꯁꯤꯡꯗ ꯍꯦꯛ ꯅꯝꯁꯤꯟꯈꯤꯕꯒ ꯖꯒꯥ ꯑꯗꯨ ꯏꯒꯤ ꯃꯆꯨ ꯑꯣꯜꯂꯛꯏ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯄ꯭ꯔꯦꯝ ꯑꯗꯨ ꯀꯥꯔꯛꯃꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯄ꯭ꯔꯦꯝ ꯑꯗꯨ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯎꯔꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯄꯥꯈꯠꯅꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯏ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯥꯈꯠꯄ ꯑꯃꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯉꯁꯤ ꯅꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯏꯁꯅꯥꯒꯤꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯚꯥꯞ ꯇꯥꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗꯒꯤ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯌꯥꯏꯁꯅꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯐꯥꯎꯒꯠꯂꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯆꯦꯟꯕ ꯉꯝꯈꯤꯗꯦ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯤ ꯑꯃꯅ ꯄꯥꯏꯔꯒ ꯆꯤꯡꯕꯒꯨꯝ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯞꯅ ꯆꯤꯡꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯞꯅ ꯑꯁꯨꯝ ꯂꯨꯞꯊꯈ꯭ꯔꯦ ꯃꯈꯣꯏꯅ ꯀꯟꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯈꯤꯗꯦ ꯃꯈꯣꯏꯅ ꯍꯦꯛ ꯂꯨꯞꯊꯈꯤꯕꯒ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯛꯏ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯂꯩꯀꯥꯏ ꯃꯤ ꯑꯃꯠꯇ ꯀꯨꯝꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤ ꯍꯥꯠꯂꯒ ꯂꯃꯟ ꯈꯨꯝꯂꯕꯁꯨ मागी असीब मसा अदुदी हौजिक चिंया अदुदा मागी मथौ मंगम पांगथोक्तुना लेरी मरम असना यासनागी थवाई ऐसे मफम अदुदा कोइपाई पादुना लेखी नोंमा पिबा मागी मानब खरगा एग्जाम लोइबगी साक चानब लाखी नुमित अदुदा पिबागी मसादा यासनागी थवाई असे सादोंखिबनी असुमना अमायब इबो चौदा यासनागी थवाई अदुना वारी सिंह अदु लिरकपदा नसाई मखई अकन अकनबा नोंग नुंसित कया तौरंबा मखोइगी अकोइबदा अकी अकीबा सप्त्र कया तौरलंबा सिंह अदु तपना तपना फखरे अदुगा खुइरु अहिंबगी मैरा अदुसु मुल्ली मुल्ली चकलंबनी अदुबु हौजिक्ति थवाई अदुना असाउब नेमथरकबा अदुदा मरिक चुमना चाकलकले मसिदा अमायबा इबो चौना सोर चावनो होंदोकलगा हाइरई हे थवाई मिरेल ngasi haiba numit asimadi haukrasanu hayenggi numita nanggi haksang polang ado aikhoini soiduna haunabi leiwa solaga leiron chankrage aduga nangsu mapu maga laikonda ingna signa laikro amukhana makhatana yum masida leikai asida awaba piranu masida thawai aduna ai amukhana khul leikai asida awaba piraroi aibu amukta mapu magi laikol jobung ngamannaba
ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯏꯕꯣꯆꯧ ꯑꯃꯗꯤ ꯊꯋꯥꯏ ꯑꯅꯤ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯏꯕꯣꯆꯧ ꯑꯃꯗꯤ ꯊꯋꯥꯏ ꯑꯗꯨꯒ ꯌꯥꯁꯤꯟꯅꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯀꯥꯏꯐꯝꯗ ꯍꯜꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯏꯕꯣꯆꯧꯅ ꯏꯕꯣꯍꯜꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯋꯥꯏ ꯑꯗꯣ ꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯊꯧ ꯈꯔ ꯇꯧꯒꯗꯕ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯏꯕꯣꯍꯜꯒꯤ ꯅꯨꯄꯤ ꯁꯅꯥꯍꯜ ꯑꯃꯗꯤ ꯄꯤꯕꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯌꯥꯏꯁꯅꯥꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯈꯤ ꯀꯥꯏꯅꯊꯪꯗ ꯐꯪꯕꯗꯒꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯂꯣꯏꯈꯤ ꯃꯁꯤꯗꯒꯤ ꯈꯨꯜ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯤ ꯀꯨꯝꯕ ꯍꯧꯅꯔꯦ ꯆꯤꯡꯌꯥ ꯑꯗꯨꯁꯨ ꯃꯤ ꯆꯪꯕ ꯌꯥꯔꯦ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯝꯅꯕ ꯂꯥꯏꯌꯦꯡꯁꯪ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯇꯝꯅꯕ ꯂꯥꯏꯌꯦꯡꯁꯪ ꯃꯇꯝꯗꯨ 2016 ꯁꯖꯤꯕꯨꯒꯤ 13ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩ ꯏꯁꯥ ꯂꯥꯌꯦꯡꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯑꯩ ꯏꯁꯥ ꯑꯁꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯏ ꯑꯗꯨꯕꯨ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯄꯥꯕꯒ ꯂꯥꯌꯦꯡꯕ ꯆꯠꯂꯤ ꯃꯇꯝꯗꯨꯗ ꯑꯩ ꯆꯍꯤ 19 ꯁꯨꯔꯤ ꯏꯇꯣꯝꯇ ꯄꯣꯛꯄꯅꯤ ꯄꯥꯕꯁꯨ ꯃꯇꯣꯝꯇ ꯄꯣꯛꯏ ꯑꯗꯨꯅ ꯃꯤꯔꯣꯜ ꯂꯩꯇꯕꯅ ꯄꯥꯕꯒ ꯑꯣꯏꯅ ꯆꯠꯂꯤ ꯃꯇꯝꯗꯨ ꯑꯩ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯄꯥꯈꯪ ꯑꯣꯏꯔꯤ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯕ ꯆꯠꯂꯤꯕꯁꯤꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯅ ꯁꯥꯔꯒ ꯂꯩꯕ ꯅꯠꯇꯦ ꯃꯥꯏꯕ ꯑꯣꯏ ꯗꯥꯛꯇꯔ ꯑꯣꯏꯅ ꯇꯧꯕ ꯃꯅꯥ ꯃꯁꯤꯡꯅ ꯂꯥꯌꯦꯡꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤ ꯃꯥꯒꯤ ꯑꯣꯏꯅ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯕꯒꯤ ꯃꯐꯝꯁꯤ ꯇꯣꯉꯥꯟꯅ ꯁꯪ ꯑꯃ ꯑꯣꯏꯅ ꯊꯝꯗꯦ ꯃꯥꯒꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯖꯤꯡꯒꯅ ꯄꯥꯈꯜ ꯃꯆꯥ ꯑꯃ ꯇꯞꯊꯔꯒ ꯃꯗꯨꯗ ꯖꯤꯡꯒꯅ ꯐꯛꯂꯥꯡ ꯈꯥꯔꯒ ꯂꯩꯕ ꯀꯥ ꯑꯃꯗ ꯂꯥꯌꯦꯡꯕꯅꯤ ꯑꯗꯨꯒ ꯑꯅꯥꯕꯁꯤꯡꯅ ꯂꯩꯅꯕꯒꯤꯗꯤ ꯃꯥꯒꯤ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯊꯥꯏꯅ ꯁꯤꯡꯒꯩ ꯑꯣꯏꯔꯝꯕ ꯁꯪꯒꯣꯏ ꯃꯆꯥ ꯑꯃ ꯏꯅ ꯀꯨꯞꯄ ꯑꯃ ꯂꯩ ꯃꯗꯨꯗ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡ ꯊꯝꯃꯤ ꯃꯔꯛꯇꯨꯗ ꯑꯩꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯕ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛ ꯆꯧꯕꯗꯨ ꯄꯪꯊꯦꯡ ꯊꯦꯡꯗ꯭ꯔꯤ ꯍꯥꯟꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯕꯒꯤ ꯍꯥꯏꯅꯈ꯭ꯔꯕꯅꯤ나 ꯑꯩꯈꯣꯏ ꯑꯅꯥꯕꯁꯤꯡꯅ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯔꯅꯕ ꯁꯥꯔꯤꯕ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯂꯩꯔꯝꯕ ꯑꯍꯥꯡꯕ ꯐꯃꯨꯡ ꯑꯃꯗ ꯐꯝ ꯊꯥꯈꯤ ꯑꯁꯨꯝꯅ ꯐꯝ ꯊꯥꯕ ꯂꯣꯏꯔꯛꯄꯗ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯑꯩꯒ ꯄꯥꯕꯒ ꯂꯥꯌꯦꯡꯂꯤꯕ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯇꯥꯛꯂꯨꯔꯤ ꯃꯥꯏꯕꯗꯨ ꯃꯤ ꯑꯃ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯇꯣꯞꯄ ꯈꯔꯁꯨ ꯐꯝꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯂꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏ ꯂꯥꯌꯦꯡꯗ꯭ꯔꯤ ꯍꯌꯦꯡ ꯇꯥꯡ 19 ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯄꯥꯕꯒ ꯏꯕꯥꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯗ ꯐꯃꯨꯡ 3 ꯈꯛ ꯊꯥꯏ ꯃꯗꯨꯗ ꯐꯃꯨꯡ ꯑꯃꯗꯤ ꯍꯥꯟꯅꯅ ꯃꯤ ꯑꯃ ꯂꯩꯔꯝꯂꯦ ꯃꯥꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯁꯨꯔꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯇꯥꯒꯗꯕꯒꯤ ꯃꯪꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯅꯕ ꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯂꯥꯌꯦꯡꯂꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯅꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯑꯣꯖꯥ ꯊꯣꯡꯂꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯗꯨ ꯅꯣꯡ ꯌꯨꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯦꯛꯂꯁꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯂꯥꯛꯄꯤꯔꯣ ꯑꯃꯥꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯄꯥꯕꯒ ꯊꯪꯅꯔꯤꯕ ꯑꯅꯥꯕ ꯏꯕꯨꯡꯉꯣ ꯁꯦꯕꯥꯔꯤ ꯃꯔꯨꯞ ꯑꯗꯨꯒꯅ ꯌꯥꯔꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯒꯦ ꯍꯣꯔꯦꯟ ꯅꯣꯡꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯅ ꯂꯥꯛꯀꯦ ꯅꯣꯡꯁꯤꯁꯨ ꯃꯑꯣꯡꯒꯤ ꯋꯥꯅꯤ ꯇꯥꯒꯗꯕ ꯃꯥꯟꯗꯦꯗ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ
ai nabagi pabana seba tawbani aduga ꯑꯩꯈꯣꯏꯒ ꯊꯪꯅꯔꯤꯕ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯤꯅ ꯃꯄꯥ ꯅꯥꯔꯒ ꯃꯆꯥꯅ ꯁꯦꯕꯥ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯌꯥꯔꯦꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥꯏꯕꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯤ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯣ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯤ ꯏꯆꯝ ꯆꯝꯅ ꯅꯣꯡ ꯌꯨꯅꯤ ꯍꯥꯏꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯏꯔꯨꯗꯧꯔꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯔꯤ ꯇꯨꯝꯕꯗꯤ ꯇꯨꯝꯅꯗꯤ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯕꯅꯤꯅ ꯐꯃꯨꯡꯗ ꯑꯗꯨ ꯆꯪꯕꯒꯤ ꯋꯥꯗꯅꯤ ꯐꯃꯨꯡꯗ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯠꯇꯨꯗꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯄꯥꯕ ꯍꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯂꯧꯕꯨꯛꯇ ꯁꯝꯄꯣꯠ ꯈꯣꯏꯕ ꯆꯠꯄꯗ ꯂꯥꯏ ꯊꯦꯡꯅꯔꯛꯈꯤꯕ ꯑꯃꯗꯤ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯑꯣꯛꯅꯕꯒꯤ ꯋꯥꯔꯤꯒꯁꯨ ꯂꯤꯅꯔꯛꯏ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯅꯥꯕ ꯑꯍꯟ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯝꯗ ꯈꯨꯌꯥꯊꯣꯡꯗ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯂꯥꯏ ꯑꯣꯛꯅꯕꯒꯤ ꯋꯥꯔꯤꯒꯁꯨ ꯂꯤꯔꯛꯏ ꯃꯗꯨꯃꯛꯅ ꯑꯩꯈꯣꯏ ꯀꯤꯕꯗꯤ ꯑꯣꯏꯗꯤ ꯅꯣꯛꯁꯨ ꯅꯣꯛꯏ ꯑꯁꯣꯝꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄꯨꯡꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯇꯨꯝꯅꯔꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯅꯔꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯄꯨꯡ ꯌꯦꯡꯉꯨꯕꯗ ꯄꯨꯡ 11 ꯍꯦꯜꯂꯝꯂꯤ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯇꯨꯝꯊꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩ ꯇꯨꯝꯃꯣ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯂꯩ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯄꯨꯡ 12 ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯤꯛꯄꯒꯨꯝ ꯁꯣꯔꯣꯠ ꯅꯤꯛꯂꯛꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯄꯨꯡꯊꯣꯟ ꯄꯥꯝꯕꯤ ꯑꯗꯣ ꯅꯤꯛꯂꯝꯕ ꯑꯗꯨ ꯂꯦꯞꯈ꯭ꯔꯤ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯤ ꯑꯩ ꯅꯦ ꯍꯦꯛ ꯇꯥꯏ ꯑꯩꯁꯨ ꯇꯨꯝꯂꯤ ꯁꯥꯔꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯗꯒꯤ ꯂꯥꯞꯊꯛꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯅ ꯁꯥꯖꯦꯟ ꯇꯧꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯆꯩꯅꯥ ꯐꯪꯕꯒꯤ ꯀꯟꯅ ꯂꯥꯎꯕꯗꯣ ꯑꯩꯅ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯩ ꯇꯨꯝꯅꯤꯡ ꯇꯧꯔꯝꯕꯗꯣ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ ꯑꯗꯨꯒ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯑꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯕ ꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯔꯣ ꯆꯤꯡꯂꯒ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕꯨ ꯃꯤ ꯇꯨꯝꯗꯕ ꯌꯥꯎꯔꯤꯕꯔꯅꯦ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯑꯁꯤ ꯈꯜꯂꯒ ꯑꯩ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯩꯅ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛ ꯁꯣꯔꯣ ꯆꯤꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯗꯨꯅ ꯈꯧꯗꯦꯝꯃꯤ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯩꯅ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯩꯈꯣꯏ ꯏꯁꯥ ꯂꯥꯌꯦꯡꯅꯕ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯏꯀꯣꯏ ꯀꯣꯏꯅ ꯈꯥꯖꯤꯜꯂꯤꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯎꯈꯤ ꯃꯗꯨꯗ ꯑꯩꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯄꯔꯞ ꯃꯇꯨꯡ ꯏꯟꯅꯩ ꯑꯗꯨꯕꯨ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯃꯅꯥ ꯄꯨꯡꯂꯕ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯨ ꯌꯧꯔꯛꯄꯗ ꯑꯩꯅ ꯎꯔꯝꯕ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩ ꯈꯣꯡꯗꯒꯤꯅ ꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯉꯤ ꯏꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯉꯛꯄꯅꯤꯀꯣ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯑꯩ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯀꯥꯎꯈꯤꯕꯅꯤ ꯎꯌꯨꯡꯒꯨꯝꯅ ꯆꯞ ꯂꯦꯞꯄꯒ ꯆꯝꯄ꯭ꯔꯥ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯣꯔꯣꯠ ꯅꯤꯛꯂꯛꯏ ꯃꯗꯨꯗ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯣꯡꯊꯣꯛꯄꯗ ꯈꯣꯡꯍꯥꯝꯕꯨꯟ ꯕꯥꯇꯤꯜ ꯑꯃꯗ ꯂꯧꯁꯤꯟꯗꯨꯅ ꯅꯤꯡꯒꯣꯡꯁꯤꯅ ꯌꯩꯔꯒ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ ꯒꯥꯔꯤꯅ ꯇꯛꯂꯤꯉꯩ ꯍꯨꯏꯅ ꯆꯤꯛꯏ ꯍꯥꯏꯗꯣ ꯊꯣꯛꯂꯔꯤ ꯑꯩ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕꯗ ꯉꯥꯏꯍꯥꯛꯇꯤ ꯀꯤꯕꯒ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯏ ꯑꯩꯅ ꯃꯄꯥꯟꯗ ꯒꯣꯔꯣꯡ ꯒꯔꯥꯡ ꯇꯧꯕꯗꯨ ꯄꯥꯕ ꯍꯣꯏꯁꯨ ꯇꯥꯔꯕ ꯃꯥꯜꯂꯤ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯩꯅ ꯇꯨꯔꯒ ꯂꯩꯔꯝꯕꯗꯨꯗ ꯄꯥꯕꯅ ꯀꯣꯏꯔꯦꯡ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯗꯨꯗ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣꯅꯦ ꯅꯪꯕꯣ ꯈꯣꯡ ꯍꯥꯝꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯅꯠꯇꯦꯗ ꯄꯥꯕ ꯕꯨꯠ ꯊꯤꯔꯨꯕꯅꯤꯁꯦ ꯈꯨꯠꯁꯦ ꯑꯝꯇ ꯄꯥꯏꯌꯨꯁꯦ ꯑꯝꯇ ꯍꯧꯒꯠꯀꯦꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ ꯏꯕꯥꯅꯤ ꯊꯤꯃꯤꯟꯅꯕ ꯌꯥꯏꯗꯅ ꯃꯁꯤꯗꯤ ꯁꯦ ꯁꯤꯗ ꯀꯣꯜꯂꯛꯎꯁꯦ ꯑꯁꯨꯝꯅ ꯑꯩ ꯄꯥꯕꯒꯤ ꯃꯔꯦꯡꯖꯨꯝꯗ ꯀꯣꯜꯂꯒ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯈꯣꯡ ꯑꯣꯏ ꯊꯪꯕꯁꯦ ꯁꯦꯛꯇꯨꯅ ꯆꯠꯂꯤ ꯑꯩꯅ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯕꯗ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯀꯨꯜꯂꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯈꯤ ꯚꯥꯞꯅꯔ ꯋꯥꯈꯜꯅꯔ ꯑꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯤ ꯑꯩꯁꯨ ꯄꯥꯕꯗ ꯀꯣꯜꯂꯒ ꯑꯁꯨꯝ ꯆꯠꯂꯤ
ꯑꯩꯈꯣꯏꯒꯤ ꯁꯪ ꯑꯗꯨ ꯌꯧꯕꯗ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯑꯅꯥꯕ ꯑꯍꯟ ꯑꯗꯨꯒ ꯁꯦꯕꯥꯔꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯁꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯄꯥꯕꯅ ꯑꯅꯥꯕ ꯑꯍꯟ ꯑꯗꯨꯗ ꯇꯥꯗ ꯇꯨꯝꯕ ꯌꯥꯕꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯇꯨꯝꯕ ꯏꯌꯥ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯞꯊꯈꯤ ꯃꯗꯨꯗ ꯁꯦꯕꯥꯔꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯀꯥ ꯍꯧꯖꯤꯛ ꯖꯤꯡꯒ ꯃꯊꯛꯇ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯆꯠꯈꯤꯕꯗꯨ ꯇꯥꯕꯤꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯄꯥꯕꯅ ꯑꯍꯥꯏ ꯑꯩꯗꯤ ꯇꯥꯗꯦꯅꯦ ꯀꯔꯝ ꯀꯥꯟꯒꯤ ꯋꯥꯔꯤꯅꯣꯅꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯅꯤ ꯀꯨꯏꯗ꯭ꯔꯤꯌꯦ ꯀꯀꯥ ꯍꯣꯏꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯃꯗꯨꯗ ꯄꯥꯕꯅ ꯈꯨꯝꯃꯤ ꯅꯅꯥꯎ ꯅꯨꯄꯥꯁꯤ ꯑꯩꯅ ꯊꯤꯔꯨꯕꯅꯤꯗ ꯑꯁꯨꯝꯅ ꯄꯥꯕꯅ ꯍꯥꯏꯕꯗ ꯑꯩꯅ ꯇꯥꯈꯤꯕ ꯎꯈꯤꯕꯁꯤꯡꯗꯣ ꯇꯝꯃꯤ ꯃꯗꯨꯗ ꯄꯥꯕꯗꯤ ꯊꯥꯖꯈꯤꯗꯦ ꯍꯦꯔꯥ ꯀꯣꯏꯔꯦꯡ ꯌꯨꯝꯂꯛꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯣꯅꯦ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕ ꯋꯥꯅꯤꯀꯣ ꯄꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯀꯀꯥ ꯏꯅꯧꯅ ꯍꯥꯏꯁꯦ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛꯁꯨ ꯖꯤꯡꯒ ꯃꯊꯛꯇꯅꯦ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯀꯅꯥꯅꯣꯝꯃ ꯆꯠꯈꯤꯕꯗꯧꯅ ꯇꯧꯏ ꯀꯀꯥ ꯍꯣꯏꯅ ꯆꯪꯉꯛꯄꯗꯒꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯊꯥꯞꯄꯗ ꯅꯨꯄꯤ ꯑꯃꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯄꯥꯕꯅ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯂꯤꯂꯥ ꯇꯝꯂꯤꯕ ꯆꯠꯂꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯇꯧꯏ ꯃꯗꯨꯗ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯑꯅꯥꯕ ꯑꯍꯟ ꯑꯗꯨꯅ ꯏꯕꯨꯡꯉꯣꯁꯤ ꯂꯥꯏꯇꯤꯟ ꯀꯌꯥ ꯊꯥꯖꯗꯕ ꯇꯤꯟꯈꯦꯠ ꯂꯥꯏꯈꯠꯄ ꯃꯤ ꯃꯥꯜꯂꯤꯗ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯇꯨꯝꯃꯁꯤ ꯀꯞꯅꯤꯡꯉꯒ ꯀꯞꯆꯁꯅꯨ ꯂꯥꯎꯅꯤꯡꯉꯒꯅ ꯂꯥꯎꯖꯔꯁꯅꯨ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯔꯥꯡꯅꯔꯒ ꯂꯩꯔꯕꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯟ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯄꯥꯕꯗꯣ ꯀꯔꯤ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ ꯃꯈꯣꯡꯒ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜ ꯑꯗꯣ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯄꯥꯛ ꯄꯥꯛ ꯍꯥꯏꯗꯨꯅ 3-4ꯔꯛ ꯊꯥꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯁꯨ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩ ꯎꯔꯣꯟ ꯁꯥꯔꯣꯟ ꯑꯃꯨꯛ ꯇꯨꯝꯕ ꯍꯧꯔꯛꯄꯗ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯐꯝꯊꯔꯛꯄꯗꯧꯅ ꯇꯧꯔꯛꯏ ꯃꯗꯨꯗ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯣꯡꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯈꯨꯌꯥꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ ꯑꯩꯅ ꯄꯥꯕꯗ ꯍꯧꯒꯠꯅꯕ ꯀꯧꯈꯤ ꯃꯗꯨꯗ ꯄꯥꯕꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯑꯩꯅ ꯄꯥꯕ ꯑꯩ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯝꯊꯔꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯗꯨꯗ ꯄꯥꯕꯅ ꯑꯩꯁꯨ ꯃꯐꯝꯁꯦ ꯆꯤꯡꯅꯔꯛꯂꯕꯅꯤ ꯉꯁꯥꯏ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯅꯣꯡ ꯆꯨꯒꯗꯕ ꯃꯥꯜꯂꯤ ꯃꯣꯏꯒꯤꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯩꯅꯣꯝꯃꯗꯤ ꯂꯩꯔꯦ ꯑꯩꯅꯦ ꯍꯌꯦꯡ ꯐꯖꯅ ꯍꯪꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯊꯣꯡꯗ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯃꯈꯣꯜꯗ ꯈꯣꯔꯣ ꯈꯣꯔꯣ ꯂꯥꯎꯕ ꯑꯃ ꯇꯥꯔꯛꯏ ꯃꯗꯨꯗ ꯑꯩꯒ ꯄꯥꯕꯒꯅ ꯊꯣꯡ ꯑꯗꯨꯗ ꯐꯠ ꯌꯦꯡꯉꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯑꯅꯥꯕ ꯑꯍꯟ ꯑꯗꯨꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯩ ꯄꯥꯕꯒ ꯑꯩꯒ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯃꯃꯥꯡꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯒ 마게 파문다 파미 아도가 하이 스와이시부 모이게 하이너비 마펌가이도 오자잘로 마두 오이라바디 오자 마이바나 이코이다 마펌시 비로오이다 누파두기 와두 타바다 파바나 마판다 까리까리 우르아게 하이나 항이 마루다 누파아도나 누피 아마 까리노마 팜라가 이너피두 소로소로 싱라가 부키롬다 ꯆꯠꯈꯤ madu ubada ai pakhatana parapar amuk changlei sini wadu tabada aina adudi saksi nupi miron bi sikhiba yum oira jalo haiduna hangi asomna wari sanare ngai mapalomda nupi amana nahi bagi khonjal tari mapandagi khonjal adu tabada aikhoi punamak swai lawi masidagi aikhoi magi kankhal do thanaraga tumin hipaga lei aduga mapalomda su mi dung chenba ngarang langnaba amadi porchai langkhaibagi makhol kaya taki aikhoi punamak nongan ba ngaibada awaba ama oikhi asumna kina leiringai sang adugi mamang thong ado khanghang hangdurakhi thong khanghang hangdurak aduda ai kanna laukhi maduda pabana hai ibungo kaidurage nei haiduna phuk haugalai pabada natana leminaba makhoisu loina phuk haugalai
ꯃꯗꯨꯗ ꯑꯩꯅ ꯊꯣꯡ ꯍꯥꯡꯉꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯅ ꯊꯣꯡ ꯂꯣꯝꯗ ꯌꯦꯡꯂꯨꯕꯗꯗꯤ ꯊꯣꯡꯗꯣ ꯍꯥꯡꯂꯝꯗ꯭ꯔꯤ ꯃꯈꯣꯏꯅ ꯊꯣꯡꯗꯤ ꯍꯥꯡꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯒꯤ ꯃꯃꯤ ꯑꯃ ꯑꯩꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯕꯨꯠ ꯆꯪꯂꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯃꯤꯠ ꯀꯟꯅ ꯎꯏꯁꯤꯟꯈꯤ ꯃꯗꯨꯗ ꯄꯥꯕꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯇꯞꯊꯧꯅꯦ ꯅꯪꯕꯣ ꯀꯅꯥꯝꯇ ꯂꯥꯛꯇꯦꯅꯦ ꯀꯅꯥꯝꯇ ꯆꯪꯂꯛꯇꯦꯅꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯛꯄꯒ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤ ꯑꯃ ꯑꯩ ꯇꯝꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯕꯗꯣ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯈꯤ ꯑꯗꯨꯅ ꯑꯩ ꯃꯤꯠꯁꯦ ꯁꯨꯡꯄꯥꯡ ꯄꯥꯡꯅꯤꯡꯈꯤꯗꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯅꯣꯡꯁꯨ ꯉꯜꯂꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯏꯃꯥꯅ ꯑꯩꯕꯨ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯗꯒꯤ ꯆꯦꯟꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯄꯥꯕ ꯍꯣꯏꯅ ꯑꯩꯕꯨ ꯐꯥꯈꯤ ꯑꯉꯛꯄꯅꯤ ꯑꯩꯕꯨ ꯆꯦꯟꯗꯅꯕ ꯖꯥꯜꯂꯤꯕ ꯄꯥꯕ ꯑꯃꯗꯤ ꯂꯩꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯣ ꯑꯩꯅ ꯃꯁꯛ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯤ ꯑꯩꯅ ꯑꯣꯏꯅ ꯑꯩꯒꯤ ꯑꯅꯤꯡꯕꯗ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯎꯅꯔꯤꯉꯩ ꯑꯩꯈꯣꯏꯕꯨ ꯂꯥꯌꯦꯡꯂꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯄꯥꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯑꯁꯨꯛ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯊꯝꯕꯤꯔꯤꯕꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯋꯥꯅꯤꯗ ꯁꯦꯟ ꯈꯔꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤꯕꯒꯤ ꯋꯥꯔꯣ ꯑꯁꯨꯝꯅ ꯄꯥꯕꯅ ꯆꯩꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯃꯨꯛꯀ ꯇꯞꯊꯧ ꯑꯩꯗꯤ ꯑꯁꯨꯝꯅ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗꯕꯅꯤ ꯍꯣꯏ ꯃꯐꯝꯁꯦ ꯍꯥꯟꯅꯗꯒꯤꯗꯤ ꯈꯔꯗꯤ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯔꯦ ꯀꯩꯁꯨ ꯇꯧꯔꯛꯈꯤꯗꯕ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯧꯔꯨꯕꯅꯤ ꯏꯕꯨꯡꯉꯣ ꯁꯥꯎꯅꯨꯀꯣ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯕꯅ ꯑꯗꯨꯒ ꯑꯣꯖꯥꯅ ꯉꯔꯥꯡ ꯂꯥꯛꯂꯒ ꯑꯣꯖꯥꯒꯤꯗ ꯂꯦꯡꯅꯅꯕ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩꯒꯤ ꯑꯅꯥꯕ ꯏꯆꯥ ꯑꯁꯤ ꯉꯥꯎꯅ ꯐꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯎꯕꯤꯔꯦꯗꯅ ꯃꯁꯤ ꯑꯣꯖꯥꯅ ꯉꯝꯅꯕ ꯌꯦꯡꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯅꯦ ꯌꯦꯡꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤꯅꯦ ꯌꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯌꯥꯏꯀꯣ ꯏꯕꯨꯡꯉꯣ ꯍꯩꯗꯦꯗ ꯑꯩ ꯁꯣꯏꯗꯅ ꯐꯅꯅꯕ ꯌꯦꯡꯖꯒꯦꯀꯣ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯋꯥ ꯂꯧꯕꯤꯒꯅꯨ ꯑꯩꯒꯤ ꯃꯥꯏ ꯈꯖꯤꯛꯇꯪ ꯌꯦꯡꯕꯤꯌꯨ ꯏꯕꯨꯡꯉꯣ ꯐꯔꯦꯅꯦ ꯑꯣꯖꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯍꯟꯕꯤꯌꯨ ꯋꯥ ꯂꯣꯏꯖꯔꯦ ꯐꯅꯤ ꯑꯩ ꯁꯣꯏꯗꯅꯕ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣꯁꯤ ꯁꯦꯟꯅꯕꯤꯔꯝꯃꯨ ꯑꯩ ꯃꯤ ꯑꯃꯇ ꯎꯅꯖꯔꯨꯈꯤꯒꯦ ꯀꯨꯏꯔꯣꯏ ꯁꯠ ꯂꯥꯛꯀꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯥꯕꯒ ꯉꯥꯏꯍꯥꯛ ꯎꯪꯈꯠꯅꯔꯕ ꯃꯇꯨꯡ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯣ ꯃꯤ ꯑꯃ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯏꯕꯨꯡꯉꯣ ꯅꯪ ꯆꯦꯜꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ ꯆꯦꯜꯂꯣ ꯑꯁꯨꯝꯅ ꯇꯞꯇꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯃꯈꯣꯏꯅ ꯐꯥꯔꯤꯕ ꯑꯗꯨꯗꯒꯤ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯗꯨꯗ ꯄꯥꯕ ꯑꯃꯗꯤ ꯂꯩꯃꯤꯟꯅꯕ ꯃꯈꯣꯏ ꯑꯅꯤꯗꯨꯒꯅ ꯑꯩꯕꯨ ꯐꯥꯈꯤ ꯃꯁꯤꯗꯒꯤ ꯊꯤꯟꯊꯗꯅ ꯑꯩꯈꯣꯏꯕꯨ ꯂꯥꯌꯦꯡꯕ ꯑꯃꯥꯏꯕ ꯑꯗꯣ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯩ ꯍꯦꯛ ꯎꯕꯗ ꯍꯥꯏ ꯊꯥꯕꯂꯩ ꯅꯪ ꯉꯁꯤꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯂꯥꯌꯦꯡꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯂꯥꯌꯦꯡꯂꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯀꯧꯔꯨꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯅꯥꯜꯂꯒ ꯃꯨꯔꯨꯝ ꯁꯣꯟꯕꯗꯒꯤ ꯑꯩ ꯇꯨꯝꯅꯤꯡ ꯇꯧꯔꯛꯏ ꯑꯗꯨꯅ ꯃꯪꯂꯒ ꯑꯗꯨꯝ ꯂꯩꯔꯤ ꯃꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯐꯔꯝꯕꯁꯤꯡ ꯑꯗꯣ ꯐꯥꯈꯤꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯕꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯗꯨꯗ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯄꯗ ꯃꯤꯅ ꯄꯣꯠꯁꯦꯝ ꯀꯥꯞꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯕꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯎꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯁꯤꯈꯤ ꯍꯥꯏ ꯃꯥꯒꯤ ꯊꯋꯥꯏꯅ ꯌꯨꯝ ꯑꯁꯦ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯛꯄꯅꯤ ꯍꯧꯈꯤꯕ ꯊꯥ ꯈꯔꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯕꯨ ꯂꯥꯌꯦꯡꯂꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯌꯥꯡꯀꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯈꯔ ꯄꯨꯔꯒ ꯂꯥꯛꯂꯤ ꯇꯁꯦꯡꯕꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯊꯥꯈꯤꯕꯗꯣ ꯇꯧꯕ ꯌꯥꯎꯅ ꯇꯧꯕ ꯅꯠꯇꯦ ꯑꯃꯥꯏꯕꯤ ꯑꯅꯤꯅ ꯆꯥꯡꯌꯦꯡ ꯇꯧꯅꯕꯗ ꯁꯣꯏꯈꯤꯕꯗꯒꯤ ꯃꯉꯣꯟꯗ ꯆꯪꯈꯤꯕ ꯑꯣꯏꯔꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯥꯌꯦꯡꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯍꯩꯖꯥꯡ ꯑꯃ ꯍꯩꯅꯤꯡ ꯑꯃ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯌꯥꯎꯏ ꯍꯥꯏꯕ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯂꯥꯌꯦꯡꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯧꯔꯨꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯇꯥꯏꯅꯔꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯑꯩ ꯇꯨꯝꯅꯤꯡ ꯇꯧꯔꯝꯕ ꯑꯗꯣ ꯇꯁꯦꯡꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯩꯅ
ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯥꯕꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ꯭ꯔꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯚꯥꯞꯃꯦꯟ ꯏꯇꯥ ꯇꯥꯗ꯭ꯔꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯑꯅꯥꯕ ꯑꯗꯨꯗꯤ ꯍꯥꯟꯅ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯔꯕ ꯖꯥꯠꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯑꯇꯣꯞꯄ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯔꯤ, ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯒꯨꯝꯕ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯥꯗꯅꯕ ꯍꯣꯠꯅꯖꯔꯛꯈꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫